ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃꯊꯪꯒꯤ ꯊꯃꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯒꯤ ꯃꯑꯣꯡ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯅꯤ꯫ ꯑꯁ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯃꯑꯣꯡ ꯑꯃꯃꯝ ꯂꯩ, ꯃꯗꯨꯗꯤ ꯑꯩꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯄ ꯈꯛꯇꯅꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯇꯣꯞꯄ ꯊꯃꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯏꯆꯪ ꯊꯧꯒꯟꯕ ꯊꯃꯣꯏ ꯑꯗꯨꯅꯤ꯫ ꯊꯥꯒꯠ ꯏꯁꯩ 19:12-14 ꯀꯅꯥꯅ ꯃꯁꯥꯒꯤ ꯃꯔꯥꯟꯁꯤꯡ ꯈꯪꯕ ꯉꯝꯕꯒꯦ? ꯑꯔꯣꯠꯄ ꯏꯔꯥꯟꯁꯤꯡꯗꯒꯤ ꯑꯩꯕꯨ ꯁꯦꯡꯗꯣꯛꯄꯤꯌꯨ, ꯇꯧꯅꯤꯡꯕ ꯇꯧꯕ ꯄꯥꯞꯁꯤꯡꯗꯒꯤ ꯅꯅꯥꯏꯕꯨ ꯉꯥꯛꯇꯨꯅ ꯊꯝꯕꯤꯌꯨ꯫ ꯇꯧꯅꯤꯡꯅ ꯇꯧꯕ ꯄꯥꯞ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯉꯣꯟꯗ ꯏꯆꯪ ꯊꯧꯕ ꯊꯃꯣꯏ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯃꯗꯨꯅ ꯕꯦꯚꯥꯔ ꯋꯥꯠꯄ ꯑꯃꯗꯤ ꯍꯥꯏꯕ ꯏꯟꯗꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯁꯤꯗꯤ ꯅꯉꯣꯟꯗ ꯄꯥꯝꯗꯕ ꯑꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤꯗꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯤ ꯍꯦꯟꯅ ꯊꯥꯖꯕꯅꯤ꯫ ꯃꯁꯤꯗꯤ ꯃꯔꯝ ꯁꯨꯛꯌꯥꯎ ꯌꯥꯎꯗꯅ ꯊꯧꯅꯥ ꯐꯕꯅꯤ꯫ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯁꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯊꯤꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒ ꯊꯕꯛ ꯇꯧꯃꯤꯟꯅꯗꯦ꯫ ꯑꯩꯅ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯅꯦꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯍꯞꯇꯥ ꯑꯃ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯔꯥꯟꯕꯁꯤꯡ ꯌꯥꯎꯕ ꯑꯀꯨꯞꯄ ꯆꯤꯊꯤ ꯑꯃ ꯑꯩꯉꯣꯟꯗ ꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯅꯠꯇꯦꯅ, ꯃꯗꯨꯗꯤ ꯌꯥꯝꯅ ꯄꯪꯕ ꯃꯑꯣꯡꯅꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯩꯁꯨ ꯐꯅ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯊꯕꯛ ꯇꯧꯅꯅꯕ ꯇꯥꯟꯖꯥ ꯄꯤꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯔꯥꯟꯕ ꯈꯔ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯍꯣꯏ, ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯑꯔꯥꯟꯕ ꯑꯗꯨ ꯆꯨꯝꯊꯣꯛꯄꯤꯅꯕ ꯋꯥꯍꯩ ꯑꯃ ꯄꯨꯔꯛꯄ ꯌꯥꯏ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯥꯏꯕ ꯏꯟꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯃꯁꯤ ꯈꯪꯕꯤꯕꯒꯦ? ꯀꯅꯥ ꯀꯅꯥ ꯃꯁꯤ ꯈꯪꯕꯤꯕꯒꯦ? ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯚ ꯋꯥꯛ ꯍꯥꯏꯕ ꯑꯦꯜꯕꯝ ꯑꯗꯨ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯈꯠꯅꯕ ꯑꯩꯅ ꯊꯦꯡꯅꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯁꯤ ꯊꯃꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯃꯦꯊ꯭ꯌꯨ 14:28-29ꯗ ꯄꯤꯇꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤ꯫ ꯄꯤꯇꯔꯅ ꯖꯤꯁꯨꯗ ꯏꯁꯤꯡꯗ ꯆꯠꯄ ꯎꯕ ꯃꯇꯝꯗ ꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯍꯤ ꯑꯗꯨꯗꯒꯤ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯣꯛꯇꯨꯅ ꯃꯁꯤ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯄ꯭ꯔꯚꯨ, ꯅꯍꯥꯛ ꯑꯣꯏꯔꯕꯗꯤ ꯅꯅꯥꯛꯇ ꯂꯥꯛꯅꯕ ꯑꯩꯉꯣꯟꯗ ꯌꯥꯊꯪ ꯄꯤꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯍꯤ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯏꯁ꯭ꯋꯔꯗ ꯑꯌꯥꯕ ꯅꯤꯈꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡꯅ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯈꯪꯏ꯫ ꯃꯁꯤꯅꯤ ꯏꯆꯪ ꯊꯧꯒꯟꯕ ꯃꯤꯁꯤꯡꯒ ꯊꯧꯒꯟꯗꯕ ꯃꯤꯁꯤꯡꯒ ꯈꯖꯤꯛꯇꯪ ꯈꯦꯠꯅꯕ ꯍꯥꯏꯔꯤꯕꯁꯤ꯫ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕꯁꯤ ꯌꯥꯝꯅ ꯐꯩ꯫ ꯑꯩꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ꯫ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯂꯩ, ꯑꯗꯨꯕꯨ ꯑꯩ ꯇꯝꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩ ꯃꯁꯤ ꯇꯝꯕ ꯗꯔꯀꯥꯔ ꯂꯩ꯫ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯃꯁꯤ ꯈꯪꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩ ꯁꯤꯁꯨ ꯉꯝꯒꯅꯤ ꯑꯗꯨꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯆꯪ ꯊꯧꯏ꯫ ꯍꯣꯏ, ꯑꯩ ꯇꯧꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯅ ꯃꯁꯤ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ? ꯑꯩꯅ ꯃꯁꯤ ꯇꯧꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯇꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯅꯣꯜꯂꯨꯛꯄ ꯊꯃꯣꯏ ꯑꯃ ꯄꯥꯟꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯅꯤ꯫
ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯆꯨꯝꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯛ ꯑꯗꯨꯗ ꯑꯇꯣꯞꯄꯁꯤꯡꯒꯤ ꯑꯔꯥꯟꯕꯁꯤꯡ ꯆꯨꯝꯊꯣꯛꯎꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯊꯃꯣꯏ ꯃꯈꯜ ꯑꯁꯤꯗꯤ ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕ ꯊꯃꯣꯏ ꯃꯈꯜ ꯑꯗꯨꯅꯤ, ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯋꯥꯌꯦꯜꯒꯟꯕ ꯊꯃꯣꯏ꯫ ꯃꯦꯊ꯭ꯌꯨ 23ꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯅ ꯕꯥꯏꯕꯜꯗ ꯑꯐꯕ ꯁꯥꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯎꯔꯧꯅꯤ꯫ ꯑꯐꯕ ꯁꯥꯁꯤꯟꯅꯕꯁꯤꯡ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤ ꯇꯧ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯕ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯗꯤ ꯍꯥꯏꯔꯒ ꯃꯁꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯃꯛ ꯍꯥꯏꯔꯒ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯤꯃꯛꯅꯤ ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯁꯤꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯒ꯭ꯌꯥꯟꯗꯤ ꯂꯩꯔꯒ ꯊꯕꯛ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯇꯕ꯫ ꯆꯔꯆ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯒ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ, ꯊꯧꯖꯥꯜꯒꯤ ꯃꯇꯥꯡꯗ, ꯉꯥꯛꯄꯤꯕꯒꯤ ꯃꯇꯥꯡꯗ ꯃꯦꯁꯦꯖ ꯀꯌꯥ ꯇꯥꯏ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯃꯦꯟ, ꯑꯦꯃꯦꯟ, ꯑꯦꯃꯦꯟ ꯍꯥꯏꯅ ꯄꯥꯎꯈꯨꯝꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯁꯤꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯆꯨ ꯀꯌꯥ ꯁꯪꯖꯤꯜꯂꯤ꯫ ꯅꯥꯄꯨ ꯃꯆꯨ, ꯂꯩ ꯃꯆꯨ, ꯊꯋꯥꯟꯃꯤꯆꯥꯛꯅꯆꯤꯡꯕ ꯀꯌꯥ ꯌꯦꯛꯁꯤꯟꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯇꯧꯕꯗꯤ ꯇꯧꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯐꯜꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯅꯪꯅ ꯃꯈꯣꯏꯕꯨ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯥꯏꯈꯤꯕꯒꯨꯝꯅ, ꯑꯩ ꯅꯈꯣꯏ ꯈꯨꯗꯤꯡꯗ ꯁꯤꯡꯅꯔꯤ ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤ ꯄꯨꯡ 4 ꯈꯛꯇꯪ ꯈꯥꯏꯗꯣꯛꯂꯒ ꯐꯝꯊꯗꯨꯅ ꯅꯁꯥ ꯅꯊꯟꯇ ꯍꯪꯖꯧ, ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯐꯥꯎꯕ ꯃꯆꯠ ꯌꯥꯎꯕꯒꯦ? ꯎꯠꯁ ꯁꯤꯅ ꯀꯝꯗꯧꯕ? ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯐꯒꯠꯂꯛꯅꯕ ꯑꯩꯅ ꯀꯔꯤ ꯇꯧꯔꯤꯕ? ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯁꯥꯅ ꯈꯔ ꯂꯨꯅ ꯈꯟꯖꯤꯜꯂꯛꯇꯨꯅ ꯅꯁꯥ ꯅꯊꯟꯇ ꯃꯔꯨ ꯑꯣꯏꯕ ꯋꯥꯍꯪ ꯈꯔ ꯍꯪꯖꯧ꯫ ꯅꯨꯡꯁꯤꯕꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯕꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯁꯤ ꯀꯌꯥꯔꯛ ꯇꯝꯕ ꯗꯔꯀꯥꯔ ꯂꯩꯕꯒꯦ? ꯃꯁꯤ ꯇꯥꯕꯗꯗꯤ ꯂꯥꯏ, ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯕꯗꯅꯤ ꯌꯥꯝꯅ ꯋꯥꯔꯤꯁꯦ꯫ ꯖꯦꯝꯁꯀꯤ ꯑꯃꯗ ꯕꯥꯏꯕꯜꯅ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯥꯕ ꯈꯛꯇꯪ ꯑꯣꯏꯔꯕ ꯑꯗꯨꯒ ꯇꯧꯕꯗꯤ ꯑꯣꯏꯗ꯭ꯔꯕ, ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯤꯅꯝꯖꯔꯕꯅꯤ꯫ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯗꯤ ꯃꯁꯤꯃꯛꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯁꯦ ꯆꯔꯆꯇ ꯂꯥꯛꯄ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯕ, ꯆꯔꯆꯇ ꯂꯥꯛꯄ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯗꯦꯕꯀ ꯑꯩꯒꯁꯦ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯅꯗꯨꯅ ꯆꯔꯆꯇ ꯂꯥꯛꯀꯅꯤ, ꯏꯁ꯭ꯋꯔꯒꯤ ꯊꯥꯒꯠꯄ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯁꯛꯂꯅꯤ꯫ ꯆꯔꯆꯀꯤ ꯒꯦꯠ ꯍꯦꯛ ꯌꯧꯕꯒ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ, ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯑꯣꯏꯁꯅꯨ, ꯍꯦꯂꯦꯂꯨꯌꯥ, ꯍꯦꯂꯦꯂꯨꯌꯥ, ꯍꯦꯂꯦꯂꯨꯌꯥ꯫ ꯑꯗꯨꯗꯒꯤ ꯆꯔꯆꯇ ꯆꯠꯂꯒ ꯆꯔꯆꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯆꯠꯄ ꯑꯁꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯂꯧꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯇꯁꯦꯡꯅꯃꯛꯅꯤ, ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯆꯠꯂꯒ ꯃꯤꯋꯥ ꯀꯌꯥ ꯉꯥꯡꯅꯩ꯫ ꯁꯝꯅ ꯍꯥꯏꯔꯕꯗ, ꯀꯅꯥ ꯂꯥꯛꯇꯦ, ꯀꯅꯥ ꯂꯥꯛꯏ, ꯃꯈꯣꯏꯅ ꯀꯔꯤ ꯁꯦꯠꯂꯛꯏ, ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯅꯤ꯫ ꯃꯊꯪ ꯍꯞꯇꯥꯗ ꯆꯔꯆ ꯑꯃꯨꯛ ꯂꯥꯛꯂꯒ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯏ꯫ ꯃꯗꯨꯅꯤ ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯍꯥꯏꯔꯤꯁꯦ꯫
ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯄꯣꯠ ꯑꯗꯨꯅꯤ ꯏꯁ꯭ꯋꯔꯗ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯌꯦꯡꯂꯒ ꯍꯦꯛꯇ ꯋꯥ ꯉꯥꯡꯏ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯍꯦꯛꯇ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯂꯩꯕꯒꯦ? ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯂꯩꯕꯒꯦ? ꯕꯥꯏꯕꯜꯅ ꯍꯥꯏ, ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯑꯊꯦꯟꯄꯣꯠ ꯄꯣꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯗꯤ ꯑꯊꯦꯟꯄꯣꯠ ꯑꯗꯨ ꯊꯝꯂꯝꯃꯨ, ꯑꯗꯨꯒ ꯍꯥꯟꯅ ꯆꯠꯇꯨꯅ ꯅꯆꯤꯟ ꯅꯅꯥꯎꯒ ꯁꯪꯗꯥꯏꯅꯧ, ꯃꯗꯨꯗꯒꯤ ꯍꯜꯂꯛꯇꯨꯅ ꯑꯩꯕꯨ ꯈꯨꯔꯨꯝꯖꯧ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯃꯑꯣꯡ ꯀꯝꯗꯧꯔꯤ? ꯊꯃꯣꯏꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄ ꯆꯨꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯌꯦꯡꯊꯣꯛꯅꯕ ꯆꯍꯤ ꯑꯃꯗ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯔꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯆꯥꯡꯌꯦꯡꯖꯅꯕ ꯗꯣꯛꯇꯔ ꯖꯤꯁꯨ ꯂꯩ꯫ ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯃꯦꯊ꯭ꯌꯨ 23:1꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯁ꯭ꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯐꯦꯔꯤꯁꯤꯁꯤꯡꯅ ꯃꯣꯖꯦꯁꯀꯤ ꯃꯐꯝꯗ ꯐꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯉꯥꯛꯅꯕ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯇꯧ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯧꯒꯅꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯗꯦ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯑꯣꯏꯗꯕ ꯁꯥꯁꯤꯟꯅꯕꯁꯤꯡꯗ ꯀꯌꯥꯝꯅ ꯊꯥꯖꯕꯒꯦ? ꯐꯔꯦ, ꯑꯐꯕ ꯁꯥꯁꯤꯟꯅꯕꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯇꯣꯞꯄ ꯇꯧꯏ? ꯄꯗꯃꯔꯤ, ꯃꯈꯣꯏꯅ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯃꯤꯁꯤꯡꯒꯤ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯥꯅꯗꯤ ꯃꯗꯨ ꯈꯨꯗꯣꯝꯕꯤꯅꯁꯨ ꯂꯦꯡꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯤꯁꯤꯡꯅ ꯎꯅꯕ ꯇꯧꯏ꯫ ꯃꯊꯪꯒꯤ ꯄꯗꯗ ꯍꯥꯏ, ꯆꯥꯛ ꯈꯥꯡꯕꯗ ꯃꯈꯣꯏꯅ ꯃꯀꯣꯛ ꯊꯪꯕ ꯃꯐꯝꯗ ꯑꯃꯁꯨꯡ ꯁꯤꯅꯒꯣꯒꯁꯤꯡꯒꯤ ꯃꯔꯨ ꯑꯣꯏꯕ ꯐꯝꯐꯝꯗ ꯐꯝꯕ ꯄꯥꯝꯃꯤ꯫ ꯄꯗ 3, ꯀꯩꯊꯦꯜꯒꯤ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯕꯨ ꯈꯨꯔꯨꯝꯕ ꯑꯃꯁꯨꯡ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯔꯕꯤꯕ ꯀꯧꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯙꯔꯃꯗ ꯌꯥꯝꯅ ꯊꯥꯖꯕ ꯃꯤ ꯃꯌꯥꯝ ꯑꯃꯅꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯂꯝꯗꯕ ꯌꯥꯏ꯫ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯇꯥꯏꯇꯜ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯉꯛꯄ ꯐꯥꯎꯏ꯫ ꯀꯔꯝ ꯍꯥꯏꯅ ꯈꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯐꯝ ꯈꯪꯗꯕ ꯃꯈꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯗꯣꯛꯇꯔꯦꯠ ꯗꯤꯒ꯭ꯔꯤꯗꯤ ꯐꯪꯂꯦ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯗꯣꯛꯇꯔ ꯀꯧꯕꯗꯤ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯂꯝꯁꯤꯡꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯐꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤꯡꯅ ꯃꯁꯤꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯁꯤ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯔꯤꯕ ꯑꯁꯤ ꯃꯁꯤ ꯑꯔꯥꯟꯕ ꯃꯔꯝꯒꯤꯗꯃꯛꯇꯗꯤ ꯃꯤ ꯑꯁꯨꯝꯅ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯗꯥꯔꯂꯤꯟꯅ ꯅꯣꯡꯃꯇ ꯃꯁꯥꯒꯤ ꯃꯃꯤꯡ ꯗꯥꯔꯂꯤꯟ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯗꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥꯒꯤ ꯃꯤꯡ ꯏꯅꯤꯡꯏ, ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯤꯡꯗꯣ ꯂꯣꯏꯅ ꯄꯥꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯊꯕꯛ ꯑꯃꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯦꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯕꯛ ꯍꯧꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯐꯝ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯏ꯫ ꯑꯗꯨꯗꯒꯤ ꯇꯦꯕꯜꯗ ꯍꯦꯛ ꯐꯝꯕꯒ ꯑꯩꯒꯤ ꯃꯤꯡ ꯊꯥꯕ ꯄ꯭ꯂꯦꯠꯇꯨ ꯑꯩꯒꯤꯁꯨ ꯐꯪꯒꯗ꯭ꯔꯥ? ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯛꯅꯤꯡ ꯂꯨꯝꯗꯕꯒꯤ ꯈꯨꯗꯝ ꯉꯥꯛꯇꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯇꯥꯛꯅꯕ ꯈꯨꯗꯝ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯅꯈꯣꯏꯅ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ
ꯈꯪꯖꯔꯕꯗꯤ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯊꯣꯛꯈꯤꯅꯤ, ꯅꯪꯅ ꯃꯉꯣꯟꯗ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯤꯟꯅꯊꯣꯛꯈꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯇꯤꯡꯁꯤꯡ ꯑꯁꯤꯗ ꯑꯐꯕ ꯐꯝꯐꯝ ꯑꯃ ꯇꯥꯟꯅꯕꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯁꯨ ꯇꯥꯟꯅꯒꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯈꯠꯅꯕꯗꯤ ꯈꯠꯅꯔꯣꯏ꯫ ꯏꯁ꯭ꯋꯔ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤꯗꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ꯫ ꯃꯃꯥꯡꯒꯤ ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯊꯣꯔꯛꯄ ꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯖꯣꯏꯁ ꯃꯦꯌꯔꯅ ꯃꯤꯁꯤꯡꯕꯨ ꯅꯣꯔꯣꯛꯇ ꯊꯥꯔꯦ ꯍꯥꯏꯅ ꯊꯦꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤ ꯐꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯔꯥꯡ ꯆꯍꯤ 9, 10, 12ꯃꯨꯛ ꯁꯨꯔꯕ ꯅꯨꯄꯥꯃꯆꯥꯁꯤꯡꯅ ꯖꯣꯏꯁ ꯃꯦꯌꯔꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯎ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯆꯩ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯙꯔꯃꯒꯤ ꯀꯥꯡꯂꯨꯞ ꯉꯥꯛꯇꯅꯤ꯫ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯅꯨꯄꯤꯅ ꯋꯥ ꯇꯥꯛꯊꯣꯛꯄ ꯑꯣꯏꯕ ꯑꯃꯗꯤ ꯑꯩꯅ ꯊꯥꯖꯔꯤꯕꯁꯤꯡ ꯑꯗꯨꯗꯅꯤ꯫ ꯅꯈꯣꯏꯗ ꯏꯆꯪ ꯊꯧꯕ ꯑꯃꯗꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯑꯃꯗꯤ ꯆꯥꯎꯊꯣꯛꯆꯕ ꯑꯃꯗꯤ ꯑꯐꯕ ꯁꯥꯁꯤꯟꯅꯕꯒꯤ ꯃꯆꯠ ꯌꯥꯎꯔꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯅꯪꯅ ꯇꯥꯛꯊꯣꯛꯂꯤꯕ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯒꯤꯁꯨ ꯑꯗꯨꯃꯛꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ 100% ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯆꯥꯡꯗ ꯆꯨꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯐꯪꯂꯕꯁꯨ ꯃꯗꯨꯒ ꯀꯔꯝꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯇꯝꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯀꯔꯤꯅ ꯌꯥꯅꯤꯡꯏ, ꯀꯔꯤꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩ ꯉꯁꯤ ꯈꯔ ꯀꯟꯅ ꯍꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ, ꯖꯤꯁꯨꯅ ꯃꯦꯊ꯭ꯌꯨ 23ꯗ ꯑꯐꯕ ꯁꯥꯁꯤꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯇꯝꯕꯤꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯗꯁꯨ ꯊꯣꯛꯂꯤꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯁꯦꯝ ꯁꯥꯔꯕꯒꯦ? ꯃꯦꯊ꯭ꯌꯨ 23:23 ꯅꯈꯣꯏꯗ ꯑꯋꯥꯕꯅꯤꯗ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯒ ꯃꯁꯤ ꯑꯃꯠꯇꯁꯨ ꯄꯥꯝꯗꯦ꯫ ꯅꯈꯣꯏꯗ ꯑꯋꯥꯕꯅꯤꯗ꯫ ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯁꯥ, ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯁ꯭ꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯐꯦꯔꯤꯁꯤꯁꯤꯡ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯅꯨꯡꯁꯤ ꯍꯤꯗꯥꯛ, ꯍꯣꯞ ꯑꯃꯁꯨꯡ ꯖꯤꯔꯥꯒꯤ ꯁꯔꯨꯛ 10ꯒꯤ ꯑꯃ ꯄꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡ ꯊꯥꯖꯕ ꯌꯥꯕ ꯑꯗꯨꯗꯤ ꯊꯧꯑꯣꯏꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯅꯪꯒꯤ ꯄꯩꯁꯥꯒꯤ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯑꯃ ꯄꯤ, ꯃꯗꯨ ꯙꯔꯃꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯤ ꯑꯃꯠꯇꯕꯨꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ꯫ ꯅꯪꯅ ꯂꯥꯏꯔꯕ ꯃꯤ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯗꯦ꯫ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯅꯈꯣꯏꯗꯤ ꯙꯔꯃ ꯆꯦꯟꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯔꯆꯇ ꯆꯠꯄ ꯌꯥꯏ, ꯑꯍꯜ ꯂꯃꯟꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯏ, ꯃꯤꯁꯤꯡꯕꯨ ꯑꯣꯛꯄ ꯑꯣꯏꯕ ꯌꯥꯏ, ꯋꯥꯔꯁꯤꯞ ꯇꯤꯝꯗ ꯏꯁꯩ ꯁꯛꯄ ꯑꯣꯏꯕ ꯌꯥꯏ, ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯄꯩꯁా ꯈꯨꯗꯤꯡꯃꯛꯀꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯕ ꯌꯥꯏ꯫ ꯂꯣꯏꯅꯃꯛ ꯑꯁꯤ ꯐꯩ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯇꯧꯕ ꯅꯠꯇ꯭ꯔꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯃꯅꯝ ꯅꯝꯊꯤꯕ ꯑꯣꯏꯅ ꯊꯣꯛꯏ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯊꯣꯛꯂꯕꯗꯤ ꯅꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯔꯝꯅ ꯆꯥꯡꯌꯦꯡ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯤ? ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯐꯒꯠꯅꯕ ꯑꯩꯅ ꯀꯔꯤ ꯇꯧꯔꯤ? ꯑꯩꯅ ꯉꯁꯤ ꯃꯤꯁꯤꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯍꯟꯈ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯥꯡꯒꯠꯄꯤꯈ꯭ꯔꯕ꯭ꯔꯥ? ꯅꯥꯏꯇꯣꯝ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯕ꯭ꯔꯥ? ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯍꯦꯟꯅ ꯐꯒꯠꯍꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯁꯥ ꯅꯊꯟꯇ ꯍꯪꯖꯧ꯫ ꯑꯁꯤꯒꯨꯝꯕ ꯄꯔꯥꯁꯤꯡ ꯑꯁꯤ ꯃꯔꯛ ꯃꯔꯛꯇ ꯇꯧꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯃꯆꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯀꯅꯤ, ꯃꯗꯨ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯔꯣꯏ, ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯜ ꯂꯩ, ꯃꯤꯅꯨꯡꯁꯤ ꯂꯩ, ꯐꯖꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯐꯕ ꯋꯥꯈꯜ ꯂꯩ꯫
ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯐꯕ ꯋꯥꯈꯜ ꯂꯩ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯪꯂꯥꯟ ꯑꯃꯁꯨꯡ ꯎꯖꯅꯤꯡꯕ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯩꯕ ꯐꯠꯇꯕ ꯃꯆꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯃꯥꯡꯍꯟꯅꯤꯡꯉꯤ꯫ ꯄꯗ 24 ꯃꯤꯠ ꯇꯥꯡꯕ ꯂꯝꯖꯤꯡꯕꯅ ꯅꯈꯣꯏꯅ ꯌꯨꯔꯥꯟꯕꯨ ꯐꯤꯖꯨꯝꯗ ꯆꯨꯝꯊꯣꯛꯂꯒ ꯎꯠ ꯌꯣꯠꯁꯤꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯕꯤꯕꯒꯦ? ꯃꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯒꯤ ꯁꯅꯥꯗꯣ ꯁꯥꯡꯃꯟꯈ꯭ꯔ ꯃꯥꯟꯅꯦ꯫ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯆꯠ ꯑꯗꯨꯅ ꯑꯩꯒꯤ ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯍꯦꯜꯂꯤ꯫ ꯑꯃꯦꯟ꯫ ꯅꯪꯅ ꯔꯥꯏꯟꯁ꯭ꯇꯣꯟꯁꯤꯡꯗ ꯄꯦꯟꯗꯕ ꯑꯣꯏꯔꯕꯗꯤ ꯁ꯭ꯋꯔꯒꯗꯁꯨ ꯅꯍꯥꯛ ꯄꯦꯟꯗꯕ ꯑꯣꯏꯒꯅꯤ꯫ ꯄꯗ 25 ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯁꯥ꯫ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯐꯔꯤꯁꯤꯁꯤꯡ ꯅꯈꯣꯏꯗ ꯑꯋꯥꯕꯅꯤꯗ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯄꯨꯈꯝ ꯇꯦꯡꯀꯣꯠꯀꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯁꯦꯡꯗꯣꯛꯏ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯑꯃꯁꯨꯡ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯤꯠ ꯇꯥꯡꯕ ꯐꯔꯤꯁꯤꯁꯥ, ꯄꯨꯈꯝ ꯇꯦꯡꯀꯣꯠꯀꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯁꯦꯡꯅꯕ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯍꯥꯟꯅ ꯁꯦꯡꯗꯣꯛꯎ꯫ 23 ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯁꯥ꯫ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯐꯔꯤꯁꯤꯁꯤꯡ ꯅꯈꯣꯏꯗ ꯑꯋꯥꯕꯅꯤꯗ, ꯃꯔꯝꯗꯤ ꯅꯈꯣꯏꯗꯤ ꯃꯄꯥꯟꯗꯅ ꯐꯖꯅ ꯎꯕ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯑꯁꯤꯕ ꯃꯤꯁꯤꯡꯒꯤ ꯁꯔꯨ ꯑꯃꯁꯨꯡ ꯁꯦꯡꯗꯕ ꯄꯨꯝꯅꯃꯛꯅ ꯄꯤꯛ ꯊꯟꯕ ꯁꯨꯅꯨ ꯇꯩꯕ ꯃꯣꯡꯐꯝꯁꯤꯡꯒꯨꯝꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯔꯣꯏꯕ ꯄꯗ, ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯁꯨ ꯃꯄꯥꯟꯊꯣꯡꯗ ꯙꯔꯃ ꯆꯦꯟꯕ ꯎꯏ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯐꯕ ꯁꯥꯁꯤꯟꯅꯕ ꯑꯃꯁꯨꯡ ꯑꯥꯏꯟ ꯊꯧꯁꯥꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯖꯣꯍꯥꯟ 4ꯗ ꯍꯥꯏ, ꯏꯁ꯭ꯋꯔꯗꯤ ꯊꯋꯥꯏꯅꯤ, ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯕ ꯃꯈꯣꯏꯅ ꯊꯋꯥꯏꯅ ꯑꯃꯗꯤ ꯑꯆꯨꯝꯕꯗ ꯑꯃꯁꯨꯡ ꯑꯁꯦꯡꯕꯗ ꯈꯨꯔꯨꯝꯖꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕꯅ ꯏꯁ꯭ꯋꯔ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯅꯤꯡꯅꯕ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯈꯨꯔꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯒꯅꯤ꯫ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃꯗꯤ, ꯅꯪꯅ ꯆꯔꯆꯇ ꯈꯨꯔꯨꯝꯅꯕ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯍꯥꯛ ꯈꯨꯔꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯔ? ꯈꯨꯔꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯈꯨꯔꯨꯝꯕꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯜꯂꯤ꯫ ꯖꯤꯁꯨꯅ ꯆꯥꯛ ꯂꯥꯝꯂꯤꯉꯩꯗ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯎꯔꯝꯃꯤ, ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯅꯅꯕ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯎꯍꯩ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯞ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ, ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯍꯩ ꯄꯥꯟꯗ꯭ꯔꯁꯅꯨ꯫ ꯑꯩꯅ ꯃꯗꯨ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯑꯣꯡ ꯆꯥꯗꯦꯗ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯦꯝꯄ꯭ꯂꯤꯐꯥꯏഡ് ꯕꯥꯏꯕꯜ ꯅꯣꯠꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯊꯩꯕꯣꯡ ꯄꯥꯝꯕꯤꯅ ꯃꯅꯥ ꯄꯥꯟꯕ ꯃꯇꯝꯗ ꯇꯥꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯊꯩꯕꯣꯡ ꯄꯥꯝꯕꯤꯅ ꯃꯅꯥ ꯄꯥꯟꯕ ꯃꯇꯝꯗ ꯃꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯍꯩ ꯄꯥꯟꯒꯗꯕꯅꯤ꯫ ꯖꯤꯁꯨꯅ ꯆꯥꯛ ꯂꯥꯝꯂꯤꯉꯩꯗ ꯃꯍꯥꯛꯅ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯅꯥ ꯄꯥꯟꯕ ꯎꯔꯝꯃꯤ, ꯃꯗꯨꯗ ꯃꯍꯥꯛꯅ ꯎꯍꯩ ꯈꯔ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤꯗꯨ ꯑꯐꯕ ꯁꯥꯁꯤꯟꯅꯕꯅꯤ, ꯅꯉꯣꯟꯗ ꯂꯩꯇꯕ ꯑꯗꯨ ꯂꯩꯕꯗꯧꯅ ꯇꯧꯁꯤꯟꯅꯔꯕꯅꯤ꯫ ꯑꯩ ꯃꯅꯥ ꯈꯛꯇꯪ ꯄꯥꯟꯕ, ꯃꯍꯩꯗꯤ ꯄꯥꯟꯗꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯅꯤꯡꯗꯦ꯫ ꯄꯥꯎꯔꯧꯒꯤ 3:18ꯅ ꯍꯥꯏ, ꯅꯈꯣꯏꯅ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯌꯦꯡꯉꯨ꯫ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯋꯥꯈꯜꯅ ꯐꯍꯟꯕ ꯅꯠꯇ꯭ꯔꯒ ꯐꯍꯟꯗꯕ ꯉꯝꯃꯤ꯫ ꯏꯁꯥ ꯏꯁꯥꯅ ꯑꯩꯈꯣꯏ ꯊꯃꯣꯏꯕꯨ ꯉꯥꯛꯁꯦꯟꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ, ꯑꯗꯨꯒ ꯀꯅꯥꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯊꯃꯣꯏ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯒꯤꯗꯃꯛꯇ ꯁꯦꯝꯒꯠꯄ ꯍꯧꯖꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯄꯥꯎ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯜꯅ ꯌꯦꯡꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒꯤ ꯍꯦꯛ ꯃꯊꯪꯗ ꯂꯩꯕ ꯊꯃꯣꯏ ꯑꯗꯣ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯏꯁ꯭ꯋꯔꯒꯤ ꯊꯃꯣꯏꯒꯨꯝꯅ ꯃꯁꯛ ꯃꯥꯟꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨꯅ ꯊꯃꯣꯏꯕꯨ ꯉꯥꯛꯁꯦꯟꯕꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏ ꯏꯁ꯭ꯋꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨ ꯅꯪꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅꯗꯤ ꯇꯧꯕꯤꯔꯣꯏ꯫ ꯑꯗꯨꯒ ꯅꯁꯥꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯉꯥꯛꯁꯦꯟꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ꯫
Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite